ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯅ 164 ꯁꯨꯕ ꯇꯥꯡꯀꯛ ꯃꯃꯥꯡꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯀꯤ ꯑꯦꯄꯤꯁꯣꯗꯇ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯈꯔ ꯇꯥꯍꯟꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ 164 ꯁꯨꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯒꯨꯖꯔꯥꯠꯀꯤ ꯑꯝꯔꯦꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 8 ꯏꯪ 2015 ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯃꯤꯌꯥꯝꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅꯅꯕꯒꯤꯗꯃꯛ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯀ꯭ꯔꯥꯏꯝ ꯃꯤꯑꯣꯏꯕꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯄꯅ ꯀ꯭ꯔꯥꯏꯝ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯆꯥꯎꯈꯠꯄ ꯃꯑꯣꯡꯗ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯗꯨꯃꯛ ꯊꯣꯛꯂꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯕꯥꯔ ꯑꯃꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄꯥꯔꯇꯤ ꯑꯃꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯁꯤꯡ ꯈꯪꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯐꯝ ꯑꯃꯗ ꯏꯁꯩ ꯌꯦꯡꯂꯤꯉꯩꯗ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤ ꯏꯁꯂꯥꯝ ꯙꯔꯃ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯏꯁꯪ ꯑꯃꯗ ꯅ꯭ꯌꯨ ꯖꯤꯂꯦꯟꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯊꯤꯜ ꯄꯨꯕꯣꯞꯇ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯨꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯕꯣꯝ ꯃꯐꯝ ꯀꯌꯥꯗ ꯄꯣꯈꯥꯏꯍꯟꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯥꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯇꯥꯔꯨꯔꯒ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥꯗꯤ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯣꯏ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯌꯥꯏ ꯁꯝꯂꯞꯅ ꯃꯤ ꯍꯥꯠꯀꯗꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯈꯪꯗꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯁꯨ ꯌꯥꯏ ꯀꯣꯜ ꯇꯧꯔꯨꯕ ꯁꯤꯖꯤꯟꯅꯈꯤꯕ ꯃꯍꯥꯛꯀꯤ ꯁꯤꯝ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯨꯗꯦꯛꯇꯨꯅ ꯍꯨꯟꯗꯣꯛꯂꯒ ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯕꯁꯨ ꯌꯥꯏ ꯃꯤ ꯍꯥꯠꯀꯅꯤ ꯈꯪꯂꯕꯗꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯂꯩꯍꯧꯗꯅꯅꯕꯒꯤꯗꯃꯛ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯕꯁꯨ ꯑꯗꯨꯃꯛ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕꯁꯨ ꯑꯔꯣꯏꯕꯗꯗꯤ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯗꯟꯗꯤ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀ꯭ꯔꯥꯏꯝꯒꯤ ꯁꯣ ꯀꯌꯥ ꯌꯦꯡꯂꯨꯔꯒ ꯇꯥꯔꯨꯔꯒ ꯀ꯭ꯔꯥꯏꯝ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯌꯥꯝꯅ ꯍꯩꯁꯤꯡꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏ 10ꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕꯁꯨ ꯃꯤꯑꯣꯏ ꯆꯥꯝꯃꯅ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯎꯄꯥꯏ ꯑꯃ ꯑꯃꯗꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯈꯪꯕꯤꯔꯕ ꯋꯥꯐꯝꯅꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 8 ꯏꯪ 2015 ꯒꯨꯖꯔꯥꯠ ꯑꯝꯔꯦꯂꯤ ꯁꯤꯇꯜ ꯔꯣꯗꯀꯤ ꯃꯅꯥꯛꯃꯛꯇꯗ ꯎꯀꯤꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯔꯁ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 13 ꯁꯨꯔꯕꯤ ꯅꯤꯀꯤꯇꯥ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯆꯍꯤ 23 ꯁꯨꯔꯕ ꯃꯕꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯃꯕꯨꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯤꯗꯥꯔꯊ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯄꯥꯅ ꯎꯀꯤꯜ ꯑꯣꯏꯕ ꯃꯃꯥꯅ ꯅꯔꯁ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 8ꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯂꯩꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯨꯝ ꯑꯗꯨꯗ ꯅꯤꯀꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯩꯀꯥꯏꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡ ꯁꯤꯗꯥꯔꯊ ꯆꯍꯤ 23 ꯁꯨꯔꯕ ꯑꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯍꯜꯂꯒ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯗ ꯄꯥꯎ ꯇꯝꯈꯤ ꯄꯥꯎ ꯑꯁꯤ ꯄꯨꯂꯤꯁ ꯌꯧꯈꯤꯔꯝꯃꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯝꯃꯤ ꯄꯨꯂꯤꯁꯅ ꯑꯍꯥꯟꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯗꯥꯔꯊ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯒ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯊꯥꯡ ꯑꯃꯅ ꯃꯁꯥꯗ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯈꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯅꯤꯀꯤꯇꯥ ꯍꯥꯏꯔꯤꯕ ꯆꯍꯤ 13 ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯤꯁꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯟꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯤꯗꯥꯔꯊ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯅꯤꯀꯤꯇꯥ ꯃꯐꯝ ꯑꯗꯨ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯁꯣꯛꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯑꯄꯣꯛꯄ ꯃꯄꯥ ꯎꯀꯤꯜ ꯑꯣꯏꯕꯗꯨꯁꯨ ꯂꯥꯛꯈꯤ ꯃꯃꯥ ꯅꯔꯁ ꯑꯣꯏꯕꯗꯨꯁꯨ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯅꯈꯣꯏꯒ ꯀꯅꯥ ꯀꯅꯥ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯦ ꯃꯇꯝ ꯑꯗꯨꯗ ꯎꯀꯤꯜ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯕ ꯑꯩꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯣꯏ ꯑꯩ ꯁꯤꯟꯐꯝꯁꯨ ꯎꯀꯤꯜ ꯑꯣꯏꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯔꯁ ꯑꯣꯏꯕꯅꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯂꯩꯁꯥꯕꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤ ꯃꯥꯗꯤ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯤ ꯃꯍꯥꯛ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯦ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯊꯤꯅꯅꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯏꯔꯥꯡ ꯀꯔꯤꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯣ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯏꯃꯨꯡ ꯑꯁꯤꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯍꯜꯂꯒ ꯃꯍꯥꯛꯄꯨ ꯍꯥꯠꯂꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯈꯔ ꯉꯛꯄꯗꯤ ꯑꯣꯏ
Nikita, imung amata da nangi nabung apuna leminaraga nangi nabung hatpasi nang natadabi maramsi karino. Sir, aidi mathakta ngantana ikada tome. Aidi karimda tahudi. Ayukta ina ani yumthakte kumakpada aigi bungse mafam asida siduna leramani. Madudagi aina lekaida takpani. Oh. Thauliba thodokse khoi kiyamna kumna thijanba tare. Adubu imung amada changaga nangi nabung mu mokhok mokhut punduna halamnaga nangna tadabase masi kharadi khodi ngakpathoi. Adubu fare. Pande. Yes sir. Imung asida leiriba pochai singase masak khangdaba mine changlagla pairambra khoramra haibadu yenghansi. Forensic science ke team do mafam asida kauraga kupna thijanabam to hono. Phani sir. Masigi matungda forensic science ki miyoi sing laktun imung adu da leiba polam punama yengsilami. Crime scene adu da leiriba chingnaba yaba pumnama kupna thijilami. Adubu chahi kun mari rom tam ngariba Siddharth matau karamna chokri amada phamanduna makhong makut punsinduna thamnaga thangna masada lenga doribana. Matau karamna mahakpo hatka doribana. Kanana karigida muk mahakpo hatka doribana haibasigi matangda police na ngakpoiki. Imung manungda awaba haibadu orami machanupa mahimasing tamduna leijaba Masagi yaifanana nubagidamak tungi lambi ama semna nubagidamak thabak thiduna leiba machanapa amabu mama mapa chathoklingai matamda supna tangi imung aduda machanupi amadi mabunga punna leiringai matamda minungsi leitana halamba asida mama mapa gi thamoi kairami. Amaromda police station da police officer amana Pande Siddharth hariba misi mahaki college life aduga mahaka khangna chanaba topa nupi leibra nungaine da bukana legi do khoyum tamuna thiji. Phani sir aduga mahapu mafam asida minungsi leitana halibase tasengna harabada yamna nungaine da bami mana hatpagi mawni akhoi hoji pawba kariguma clue mata leitri mahaki history khangna nanabagidmak mahaki college life lekai gi amadi tonga tongan mamiyo kamarum nokoi wa amta hangu. Phani sir akhoi honajagi asumna police na misi asigi matangda yamna kupna thijelami. Thibe yaba thiraba matungda police na Siddharth ki misi asigi matangda kariguma amta phanglamdi. College da mahaka tinaba mamanaba sing lekai gi miyo sing kamarum da police na wa hangki. Adubu Siddharth hariba miyo asi mahaki mathauda thabak puning changba lekai asina dumak masak khangba miyo amani mahak karan turunda kariguma thabak amata tawba leiti haibasi police na khangkiram. Amadi mahaka mari leinaba college ke lab ta khangna chanaba singda mahaki marum hangluba matamda mahakti aphaba mi amani haibasi loina mangna hairakirami. Adubu Siddharth makhong makhut chokri amada punsinduna thamlaga mamit punsilaga masada thangna masing khangdana thilamba asibu kanana oiramgadagi. Masigi matungda mama mapagi history amuk yengi. Police na kariguma chingnaba amata phangkidi. Masigi matungda amuk Siddharth na sijanaba mahaki phone number adu logduna mahaki call records sing amadi history sing thiba matamda misi asiga karigumba hiram amatada mari leinaramdi. Masigi makha amuk tarakpada imung asigi mama mapagi call records sing police na yamna kanna amuk check toki. Madugi matung check torba matungda mama mapa amadi siriba misi asigi matangda karigumba chingnaba amata leiramdi. Police na yam ngakirami. Misi asi matau karamna siribano. Siriba misi asi imung aduda matau karamna siribano. Imung aduda machanupi leiba amadi makhong makhut chokri da pundana mamit punsinduna miyoi kharana thangna thinduna halaga machanupi asina khangdaba sigi maram karino. Wafam asida police na yamna kupna thijanba hoki. Masigi matungda machanupi Nikita haribasi karino kanano haibasi police na yamna kupna thijanba horaki. Mahaki call record sing kupna yengsinki. Adubu numit adugi thokliba thodok aduda mahaki call records kadi karigumba amata mari lenaramdi. Masigi makha tarakpada police officer amana Pande makhoigi mungda leiriba makhoigi machanupi Nikita harise mahaki karino mahaki history se amukta yong. Phani sir imung aduda mahaki mabungbu makhong makhut pullaga chokri mida phamalaga thangna masing khangdana thilaga halaga mahang imungduda khangde habase akhoi khara chingna ningai wai. Aduna makhoine leiriba yum asida makhoigi CCTV palabasu pandrabasu thangnariba lekai gi mi singna makhoigi imungda mi changkhibra habase CCTV da record amukta yong. Phani sir masigi makha tarakpada police na kupna thijanba matamda makhoigi yumthangnabada paliba CCTV gi footage adu yamna kupna yengsinki. Numit aduda police na CCTV gi footage yengba matamda makhoigi imung aduda kanagumba mitop amata changba uramde amadi athengmada thokkibasu uramde. Mama mapana chatkiba mabung amadi machani yumda leiba masigi matungda kanagumba miyoi amata changba uramde. Pung kaya marum changna police na thigalaba matungda
ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯆꯪꯗꯅ ꯃꯕꯨꯡ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯃꯆꯟꯅꯨꯄꯤꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅ ꯃꯆꯟꯅꯨꯄꯤꯒꯤ ꯔꯦꯀꯣꯔꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯈꯤ꯫ ꯀꯣꯂꯦꯖꯇ ꯆꯠꯇꯨꯅ ꯃꯆꯟꯅꯨꯄꯤ ꯅꯤꯀꯤꯇꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯣꯂꯦꯖꯇ ꯅꯤꯀꯤꯇꯥꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯊꯤꯕ ꯃꯇꯝꯗ ꯅꯤꯀꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯕꯅꯤꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯕꯅꯤꯛ ꯑꯃꯗꯤ ꯅꯤꯀꯤꯇꯥꯒ ꯅꯨꯡꯁꯤꯅꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯊꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯅꯗꯤ ꯊꯣꯏꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯕꯅꯤꯛꯀꯤ ꯈꯣꯡꯒꯨꯟ ꯄꯨꯂꯤꯁꯅ ꯂꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯕꯅꯤꯛ ꯃꯇꯝ ꯃꯗꯨꯗ ꯒꯨꯖꯔꯥꯠꯀꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯈꯟꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯕꯅꯤꯛꯅ ꯁꯤꯜꯂꯒ ꯇꯧꯕ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ CCTVꯒꯤ ꯐꯨꯇꯦꯖꯇ ꯅꯕꯅꯤꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯅꯠꯇ꯭ꯔꯒ ꯊꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯀꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯍꯜꯂꯣ ꯅꯤꯀꯤꯇꯥ, ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯈꯣꯏ ꯏꯃꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇ ꯆꯪꯕ ꯎꯗꯦ, ꯊꯣꯛꯈꯤꯕꯁꯨ ꯎꯗꯦ꯫ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏꯗ ꯂꯣꯏꯅ CCTVꯒꯤ ꯐꯨꯇꯦꯖ ꯂꯣꯏꯅ ꯂꯩꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯅꯕꯨꯡꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯏꯃꯨꯡꯁꯤꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯜꯂꯒ ꯅꯪꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯇꯥꯗ꯭ꯔꯤꯕꯅꯣ? ꯏꯟꯁꯄꯦꯛꯇꯔ, ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯖꯈ꯭ꯔꯦ, ꯑꯩ ꯅꯨꯃꯤꯠꯇꯣ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯑꯩꯗꯤ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯃꯈꯥꯗ ꯑꯩꯒ ꯚꯩꯌꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯩ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯏꯟꯁꯄꯦꯛꯇꯔ, ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯑꯩꯅ ꯍꯥꯠꯀꯗ꯭ꯔꯅꯤ? ꯅꯤꯀꯤꯇꯥ, ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ, ꯃꯕꯨꯡ ꯑꯣꯏꯒꯦꯔꯥ ꯃꯃꯥ ꯑꯣꯏꯒꯦꯔꯥ ꯃꯄꯥ ꯑꯣꯏꯒꯦꯔꯥ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤ ꯑꯃꯠꯇ ꯊꯣꯛꯄ ꯂꯩꯇꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗꯁꯨ ꯅꯈꯣꯏ ꯏꯃꯨꯡꯗ ꯀꯅꯥꯝꯇ ꯆꯪꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯆꯠꯁꯤꯜꯂꯣ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯄꯨꯂꯤꯁꯀꯤ ꯀꯟꯁꯇꯦꯕꯜ ꯅꯨꯄꯤ ꯈꯔ ꯂꯩ, ꯃꯈꯣꯏꯒ ꯅꯪꯒ ꯑꯀꯨꯞꯄ ꯃꯔꯣꯜꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯕ ꯌꯥꯗꯦ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯋꯥꯁꯔꯨꯝꯒꯤ ꯃꯊꯛ ꯊꯪꯕꯗ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯑꯃ ꯏ ꯈꯔ ꯇꯩꯕ ꯐꯤꯔꯣꯜ ꯈꯔ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯐꯤꯔꯣꯜ ꯑꯁꯤ ꯄꯨꯂꯤꯁꯅ ꯀꯅꯥꯒꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯅꯤꯀꯤꯇꯥꯅ ꯈꯪꯗꯦ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯤꯀꯤꯇꯥ ꯆꯤꯡꯅꯕ ꯍꯦꯟꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯁꯔꯨꯝ ꯑꯗꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕꯁꯨ ꯋꯥꯁꯔꯨꯝ ꯑꯗꯨꯗ इहिंग नाहिंगी मनमगुम्बा करिगुम्बा खरसु पुलिसने नमकिरम। पुलिसने मसिगी मतुंगदा थौदोक असि मचनुपी निकिताना हालब मतुंगदा महाकी फिरोल अदु चामथोकपा ई सिंग अदु कोकननबगिदमक चामथोकपु ओइरमगनि हायदुना पुलिसने खनखि। अदुबु साखीदि लेरमदे। मसिगी मतुंगदा पुलिसने निकिता फादुना पुरखि अमदि पुलिसकी कस्टडीदु पुरक्तुना वहोंग पहोंग चथकिरम। निकिता हौजिकति असेंबदु लोइना हायो। नंगने चेनबे याबा चेलगसु हौजिकति कसु लोटपे यारोय। अखोय असेंबदु लोइन खंगबने। नहाकी नबुंगसे नंगना हाटपने। मरमदि नंगी नबुंगनि इमुंगदा लेबा मतम नबुंगदुन सिरबा मतुंग नखोयगी इमुंगदा कनामदा चंगदे। नुमितो नंगी इमा अमसुंग बाबासु लेते। अदुरबदि करिगिदमक्ता नंगना हाटपनो हायबसिन। अदुगा नंग नबनिक खंगब्रा? सर आई खंगजे। नबनिक अमदि नंगी मरिसि कमदौगे? सर आइदि यामना अंगांग ओइजरि। अदुगुमा नुंसिनुंगोनगी मरमदि इंगोंदा कइसु लेजदे। नचंदु थिगनुने। नबनिक की मरमदा नंगी नबुंगनि येटपदगी नंगना नबुंगबु हाटपा नत्रो? नबनिक सो खोयने थिरबनि। नबनिक क्राइले। इंस्पेक्टर आई खंगदे। नबनिक आइगा पाव फाउनदबा याम कोइरे। ओइ नचंदु थिगनु। नंगी वाशरूम दा फंगिबा फिरोन अदुदा पक्लिबा ई सिंग अदो सिरिबा नंगी नबुंग अदुगी ई अदुगा DNA चप चाने। अदुगा फिरोन अदो मतम खरगी ममांगदा नंगना सेट चाखे हायबसे लैकाइदा खोयना लोय हंगबनि। नचंदु थिगनु। यामना सेंगना हारिबा मखै नंगोंदा अइखोयना केस असिके चार्ज से थांगतपदना खर नेमगदोरबनि। अदुगा नंगना सिदगी हेना हितोय सिंगतोरगना नंग हेना ओवाबा तागदोरबनि। उब्रसा ए सितल नुपी मसासे लमनाम हेली अखोयगी हंगनबी चै मरी मंगाता थाव। नथे नथे इंस्पेक्टर आई हाइजरगे तसेंगना अꯩꯒꯤ ꯏꯕꯨꯡꯁꯤꯗ ꯑꯩꯅ ꯍꯥꯠꯄꯅꯤ꯫ ꯀꯔꯤ
ꯅꯪꯒꯤ ꯅꯕꯨꯡꯕꯨ ꯅꯪꯃꯛꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯅꯕꯅꯤꯛ ꯍꯥꯏꯕ ꯃꯤꯑꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯑꯗꯨꯕꯨ 이반이기 머럭다 아기 이봉 아마디 이몽 머능네 얌나 아이엇 바피기 నంగి నబుంగ్ అమది నంగి ఇముంగ్ మనుంగ్ గియలగా నంగి ఇమా బాబా హాత్రగా నంగి నబుంగ్ హాత్పే మరమ్ది కరిగినో ఇన్స్పెక్టర్ ꯑꯩꯒꯤ ꯄ꯭ꯂꯥꯟꯗ ꯑꯩꯒꯤ ꯏꯕꯨꯡ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯏꯃꯥ ꯑꯃꯁꯨꯡ ꯕꯕꯥꯁꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯀꯔꯤ ꯅꯪꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯅꯪꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯅꯪꯒꯤ ꯑꯄꯣꯛꯄ ꯕꯕꯥ ꯍꯥꯠꯂꯕ ꯃꯇꯨꯡ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯒꯅꯤ ꯈꯟꯕ꯭ꯔꯣ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯅꯕꯨꯡꯁꯨ ꯍꯥꯠꯄ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯕꯨꯡ ꯐꯥꯎꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤꯅꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯅꯕꯅꯤꯛꯅ ꯇꯥꯍꯟꯈꯤ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯕꯨꯡꯅ ꯌꯥꯝꯅ ꯌꯦꯠꯂꯤ ꯑꯩꯒꯤ ꯏꯕꯨꯡ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯏꯕꯨꯡꯅ ꯌꯦꯠꯄꯗꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯒ ꯑꯩꯒ ꯀꯥꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥꯈꯜ ꯑꯁꯤ ꯑꯩꯅ ꯁꯥꯒꯠꯄ ꯍꯧꯈꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯤ ꯀꯅꯥꯅ ꯁꯥꯒꯠꯂꯤꯕ ꯅꯪ ꯀꯗꯥꯏꯗ ꯎꯔꯨꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯠꯂꯒ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯕꯨꯡ ꯍꯥꯠꯂꯣ ꯍꯥꯏꯕꯁꯤꯕꯨ ꯅꯪ ꯀꯅꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦꯕ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯅꯣꯡꯃ ꯀ꯭ꯔꯥꯏꯝꯒꯤ ꯁꯣ ꯑꯃꯈꯛ ꯇꯤꯚꯤꯗ ꯌꯦꯡꯈꯤ ꯑꯩꯅ ꯌꯦꯡꯈꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯁꯤꯔꯤꯌꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯑꯃꯈꯛ ꯐꯪꯖꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯌꯦꯠꯄ ꯑꯣꯏꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯇꯨꯝꯅ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤ ꯑꯣ ꯅꯪꯅ ꯀ꯭ꯔꯥꯏꯝꯒꯤ ꯁꯤꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯀꯩꯁꯨꯝ ꯁꯨꯡꯗ ꯂꯩꯈꯤꯗꯕ꯭ꯔꯣ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯕꯁꯨ ꯑꯔꯣꯏꯕꯗ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡ ꯀꯗꯥꯏꯗ ꯑꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯀꯩꯁꯨꯝꯁꯪ ꯃꯗꯨꯗꯒꯤ ꯍꯦꯜꯂꯒꯅ ꯐꯥꯔꯁꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯔꯤꯌꯦꯜ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯀ꯭ꯔꯥꯏꯝ ꯇꯧꯈꯤꯕꯗꯣ ꯃꯗꯨꯇꯅꯦ ꯑꯩꯅ ꯈꯟꯕ ꯑꯣ ꯁꯤꯔꯤꯌꯦꯜ ꯑꯗꯨꯗꯤ ꯌꯦꯡꯉꯒ ꯃꯅꯤꯡꯗ ꯐꯪꯉꯤꯕ ꯆꯩꯅꯥꯗꯨꯗꯤ ꯅꯪ ꯌꯦꯡꯗꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯅꯤ ꯅꯪꯒꯤ ꯅꯕꯨꯡ ꯅꯪꯅ ꯍꯥꯠꯂꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯃꯥꯅꯄꯥꯗꯤ ꯍꯥꯠꯍꯧꯗ꯭ꯔꯦ ꯃꯈꯣꯏꯅ ꯍꯤꯡꯉꯤꯁꯤꯅ ꯀꯔꯤꯒꯤ ꯏꯟꯁꯄꯦꯛꯇꯔ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯁꯨ ꯃꯈꯣꯏ ꯍꯜꯂꯛꯄꯒ ꯑꯩꯒꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯃꯝꯇ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯅꯪꯒꯤ ꯅꯊꯃꯣꯏꯗ ꯑꯗꯨ ꯌꯥꯝꯅ ꯀꯟꯕ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯕꯨꯡ ꯅꯃꯥꯅꯄꯥ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕꯒꯤ ꯗꯤꯁꯤꯖꯟꯗꯨ ꯅꯪꯅ ꯂꯧꯔꯤꯕꯅꯤꯅꯦ ꯍꯣꯏ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯕꯨꯡ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯃꯈꯣꯏꯅ ꯌꯦꯠꯂꯛꯂꯕꯅꯤꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯑꯣꯏꯈꯤ ꯑꯩꯅ ꯅꯕꯅꯤꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯕꯨꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯥꯡꯈꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯅ ꯀꯣꯂꯦꯖꯇ ꯂꯝꯕꯤꯗ ꯑꯩꯒ ꯅꯕꯅꯤꯒ ꯆꯠꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯁꯤꯡ ꯈꯪꯗꯅ ꯉꯥꯡꯈꯤ ꯑꯩ ꯌꯥꯝ ꯋꯥꯔꯧꯈꯤ ꯑꯣ ꯅꯤꯀꯤꯇꯥ ꯅꯪꯒꯤ ꯅꯕꯨꯡꯅ ꯉꯥꯡꯉꯤꯗꯨ ꯅꯪ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯇꯝ ꯑꯣꯏꯔꯤ ꯅꯪꯉꯣꯟꯗ ꯑꯁꯥ ꯀꯌꯥ ꯃꯔꯨꯝ ꯊꯝꯖꯔꯝꯕ ꯌꯥꯏꯅꯦ ꯐꯍꯟꯅꯤꯡꯗꯨꯅ ꯑꯗꯨꯝ ꯉꯥꯡꯕ ꯌꯥꯏ ꯅꯪꯅ ꯍꯦꯟꯅ ꯐꯔꯒ ꯅꯪꯒꯤ ꯅꯊꯧ ꯃꯁꯛ ꯈꯪꯅ ꯅꯍꯩꯅ ꯆꯤꯡ ꯇꯝꯂꯒ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯁꯨ ꯃꯥꯅ ꯌꯥꯔꯛꯄ ꯌꯥꯏ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯆꯍꯤ 13 13 ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯇꯝꯗꯨꯗꯕꯨ ꯅꯨꯡꯁꯤꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝꯂꯕ ꯃꯗꯨꯅꯅꯤ ꯅꯪꯒꯤ ꯅꯕꯨꯡꯗꯨꯅ ꯅꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯣ ꯅꯪꯒꯤ ꯅꯕꯨꯡꯅ ꯉꯥꯡꯉꯤꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯉꯥꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯀꯝꯗꯧꯕ ꯏꯟꯁꯄꯦꯛꯇꯔ ꯏꯕꯨꯡꯅ ꯉꯥꯡꯕꯒꯨꯝ ꯑꯩ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯩ ꯆꯍꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯅꯕꯅꯤꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯌꯥꯔꯣꯏ ꯃꯈꯣꯏꯗꯤ ꯌꯦꯠꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯂꯣ ꯍꯥꯏꯕꯅꯆꯤꯡꯕ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯈꯤ ꯑꯣ ꯃꯗꯨ ꯍꯥꯏꯕꯒꯤꯗꯃꯛ ꯅꯪꯅ ꯅꯪꯒꯤ ꯅꯕꯨꯡ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯃꯥꯅꯄꯥꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯅꯪꯒꯤ ꯅꯕꯨꯡꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯂꯤ ꯑꯃꯨꯛꯇ ꯇꯝꯃꯨ ꯑꯩꯈꯣꯏꯗ ꯑꯝꯇ ꯍꯥꯏꯌꯨ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯕꯨꯡ ꯁꯤꯗꯥꯔꯠ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯁꯣꯛꯄ ꯌꯥꯗꯦ ꯈꯤꯇꯪ ꯁꯣꯛꯄ ꯄꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯕꯨꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ ꯑꯗꯨꯕు ꯑꯩꯅ ꯐꯅꯌꯥꯝ ꯆꯥꯎꯔꯕꯁꯨ ꯃꯥꯒ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯕ ꯀꯦꯀꯨ ꯂꯣꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯏꯕꯥꯅꯤ ꯁꯥꯟꯅꯈꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 7 ꯏꯃꯥꯒ ꯕꯕꯥꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯅ ꯑꯩꯒꯤ ꯗꯗꯥꯗ ꯑꯩꯅ ꯍꯥꯏꯈꯤ ꯗꯗꯥ ꯁꯤꯗꯥꯔꯠ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣꯝꯇ ꯁꯥꯟꯅꯅꯤꯡꯉꯤ ꯀꯩꯗꯧꯔꯦ ꯅꯤꯀꯤꯇꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯨꯕꯒꯤ ꯑꯩ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯅꯠꯇꯦ ꯗꯗꯥ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯕꯗꯣ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯁꯦꯕ ꯅꯤꯀꯤꯇꯥ ꯍꯧꯖꯤꯛꯄꯨ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕ ꯃꯇꯝꯂꯣ ꯍꯥ ꯗꯗꯥ ꯋꯥꯔꯦ
कोना सानासिको इमा बाबासु लेते दादा नंग छियम तले अइना हाइबदे सुंगा यादि केकुलु पिसानासेबा निकिता नंग हुजिक चावरबनिनी नंग दिसाबी फराबनी अदु सानाबदु हुजिक सानाबनिना सानायाब्रो से यम वारे अइ बारोम चंगि अदुगा इ चाखरा चारगा इ nganam to pothagi haying di ma ga baba ga sola kan heaven nang phone to bro aina phone to bu di moi haying lang ne heaven ima baba haying lak pu do lakshno ba ado dada ningon hai du di ai matik chadri angang ori ai le sabi phadri ai di angang ni jahi sudri aduna dada na hai ba ai nabanik ka i ga karim to pau phone na dri dada ningon college ta ngang do yam chume dada ai karim ta ai ma ga pau phone na jar roi ba adu dada ai di angang ni kekulu pisana je bada nikita pare ado yam kuine di sanagum siko ado komai sana seba ado bro dada se si chokri je sida dada phamiro aduga dada gi khutse tu ai hana thamabani sina punchilage aduga se khongsi su punchilage aduga dada lengdan lebiro aduga dada gi miche sigi phi amubasina se ubra dada michi ubra udre mi loi punjale khongju punjale khoju punjale chokri de nang thame kari noi udoisibo adu phare dada aine chokri se ur ungaga dada bu thamam doin dada na holaga aibu thirak doin michu punjan ba khongju punjan ba khoju punjal aidi kamai thirak tuiba yani dada aine yare harakpa matamda dada dum hogolo aine kiri se irai laibani dada dum phatna thokpa ngamgani aduga aine kadai da lei habdo dada na ingonda phongbirikadam phare aduni keda dada yam ware yam thengna di sanagum siko yarabro yare dada ai asida leirege ko asumna nikita hariba nupi misasina police da mabunga mahka sanabagi mongadu wari liduna tamname masigi matungda mahakki mabungi makhong makhut adu mana yamna kanam punsilam amadi makhut adu lengdana nanmagi dumak chokri da punsilaba matungda mahakki mamit aduna komlap thamlami masigi matungda mabungna nikita nangna police da ai hogor pangamdre mit ki phisi di nan thoi nikita nang kai lege come on say dada thengilo nanu khongkhut pulaga khut loi punjan thaba ini karai da nang mu thila ka doino khonggo khut ka se amukta thado lawse mitti si hangdue lao tanja duda nikita na makhut ta thang athoba ma paiduna mabung adugi mamang da lep khirami mabung na haiki kaino nikita kaino nang nakhuda thang paido karigino sana sehar ko nakhuda thang pari du karigino nongoda kana nin chili nikita thangdo thamo aina harise thangdo thamo ai khuchi thadore di nang natai saroi nang thangdo thamune dada aigi nungsibeda dada na swam yelisi karigino ima amadi babana aibu chahi sudri haduna aigi nungsibaga kaina na bohonari sikarigino dada ai dada na habedo ai yakibani dada na mimang pumang nai dana ibu college ki mamang da nabani ki mamang da ibu kaya rahane kai ba piki masina maramuraga aiga nabani ka kaina bagi mong da lai aduna dada aigi punsi da dada na yet pagi dama ngasidagi dada bu taibong pana sidagi thadong na nanabagi dama ai na sillabani nikita nangna igina asumna nikita hariba nupi asina mahaki mabungbu mangak samda thangna lelami amadi masada thangna masing khangdana thilami masa punamakta ina pungtei khirami mahana mafi marul adu loktholaga bathroom da ising da kabuk sam thoklaga phi adu bathroom gi mafam amada mahana losinduna thamki asumna mahakna thodok asigi wari asi police ta sengna liram nikita numit adu da khoina nakhoi dustbin da nahaki I teiba firon sing khoina fangdaba da lebak thibani adubu amuhana khoina thijenba matamda nangna selamba firon amadi nangi nabungi teiramba I aikhoina kupna thijelaba matungda thodok ase nang natana kana matuna pangthokpa yaro haba se khoina khangki masida natana CCTV footage da nakhoi gi imung da changkhiba mi thokkiba mi numit adu da kanam ta lethi masina khoina nangbu yamla laina phabani aduga thodok ase nangna na samang na pangthokpani haba se khangdena nanbagi damak lekai da pawpiki natra namana pa da phone thoki nangi namana pa lakhi
ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯕꯨꯡ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯈꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯏꯃꯥꯃꯁꯨ ꯕꯕꯥꯁꯨ ꯅꯪꯅ ꯍꯥꯠꯄꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯒꯗ꯭ꯔꯥ? ꯏꯟꯁꯄꯦꯛꯇꯔ, ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ. CCTV ꯐꯨꯇꯦꯖꯇ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗꯦ ꯑꯃꯗꯤ ꯊꯣꯛꯈꯤꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤꯅꯤ. ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯒꯤꯗꯃꯛ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯏꯕꯨꯡꯗ ꯍꯥꯠꯈꯤꯕꯗꯨꯒꯨꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯂꯣꯠꯁꯤꯜꯂꯝꯒꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯀꯅꯥꯃꯠꯇꯅ ꯌꯦꯠꯂꯔꯣꯏ. ꯅꯕꯅꯤꯛ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯂꯩꯔꯔꯣꯏ. ꯁꯣꯏꯗꯅ ꯏꯕꯥꯅꯤ ꯊꯨꯡꯅꯒꯅꯤ. ꯅꯤꯀꯤꯇꯥ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ, ꯅꯪꯒꯤ ꯅꯊꯃꯣꯏꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯟꯅꯕ ꯋꯥꯈꯜꯒꯤ ꯋꯥꯡꯃꯗꯅꯤ. ꯇꯁꯦꯡꯅ ꯅꯪꯁꯦ ꯑꯅꯥꯕ ꯑꯃꯅꯤ. ꯅꯪꯒꯤ ꯋꯥꯈꯜꯂꯣ ꯃꯦꯟꯇꯦꯂꯤ ꯅꯪ ꯅꯥꯔꯕ ꯃꯤ ꯑꯃꯅꯤ. ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯍꯜꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯏ ꯃꯔꯤ ꯑꯣꯏꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯅꯕꯨꯡ ꯐꯥꯎꯕ ꯍꯥꯠꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯉꯝꯃꯤꯗꯣ ꯅꯪ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯅꯠꯇꯦ. ꯍꯧꯖꯤꯛ ꯀꯔꯤ ꯐꯪꯒꯗꯥꯏ? ꯅꯪꯅ ꯇꯧꯈꯤꯕ ꯅꯪꯒꯤ ꯅꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯀꯤꯇꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯉꯛꯄ ꯑꯣꯏꯈꯤ. ꯇꯁꯦꯡꯅꯃꯛ ꯅꯕꯅꯤꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ. ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯆꯠꯅꯔꯤꯕ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯕꯗꯤ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯗꯦ. ꯁꯨꯞꯅꯇꯪꯒꯤ ꯊꯥ 3 ꯈꯛꯇꯪꯒꯤ ꯖꯨꯕꯤꯅꯥꯏꯟꯒꯤ ꯀꯣꯔꯠꯇ ꯃꯄꯨꯡ ꯐꯥꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯦ. ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯥ 3 ꯈꯛ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯂꯣꯅ ꯄꯤꯔꯤ. ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯝꯕꯗꯒꯤ ꯃꯕꯨꯡ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯆꯩꯔꯥꯛ ꯑꯗꯨꯗꯤ ꯅꯤꯀꯤꯇꯥꯅ ꯐꯪꯈꯤꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯃꯕꯨꯡꯕꯨ ꯍꯥꯠꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯉꯁꯤꯁꯨ ꯂꯩꯍꯧꯔꯤ. ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯗꯥꯔꯊ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯤꯡꯅꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯁꯨ ꯅꯤꯀꯤꯇꯥꯅ ꯍꯥꯠꯂꯝꯕꯁꯨ ꯌꯥꯏ. ꯃꯕꯨꯡꯒ ꯃꯆꯟꯒ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯉꯁꯤꯁꯨ ꯃꯥꯂꯦꯝꯗ ꯂꯩꯔꯤ. ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ, ꯆꯩꯔꯥꯎꯕ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯝꯍꯩ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤ. ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯒꯤ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯆꯦꯛꯁꯤꯟꯕ ꯌꯥꯕ ꯋꯥꯐꯝ ꯀꯔꯤ ꯂꯩꯕꯤꯕꯒꯦ? ꯈꯪꯖꯤꯟꯕꯤꯌꯨ ꯑꯐꯕꯁꯤꯡꯗꯨ. ꯇꯝꯖꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯄꯨꯔꯛꯇꯨꯅ ꯃꯇꯧ ꯇꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯤꯒꯤ ꯋꯥꯔꯤꯕꯨ ꯂꯤꯔꯒ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ. ꯃꯤꯠ ꯅꯥ ꯁꯤꯡꯅꯕꯅꯤ, ꯑꯐꯕꯗꯤ ꯂꯧꯁꯤꯟꯕꯤꯌꯨ. ꯇꯝꯖꯔꯤꯕꯅꯤ ꯈꯪꯖꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ. ꯊꯧꯔꯝ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ. ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯂꯥꯏꯔꯕꯁꯤꯡ, ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ. ꯃꯤꯒꯤ ꯃꯥꯡꯅꯕ ꯈꯛ ꯇꯧꯕꯤꯔꯨꯒꯅꯨ. ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ, ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤ ꯑꯁꯤ ꯃꯥꯂꯦꯝꯗ ꯍꯦꯟꯅ ꯁꯛ ꯇꯥꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯌꯣꯛꯈꯠꯃꯤꯟꯅꯔꯁꯤ. ꯁꯅꯥꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ. ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ.